가시 농어는 100개 아무 드세 시 아한베니 아호베니바 머럭다 묵타브라 어레 마삼 또는 투어 좀 싸자가네 ꯁꯦ ꯃꯆꯤꯟꯖꯥꯛꯁꯦ ꯁꯤꯒꯤ ꯂꯩꯔꯤꯕ ꯄꯥꯇ꯭ꯔ ꯃꯌꯥꯝꯁꯤꯗ ꯍꯥꯞꯄꯅꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯐꯖꯅ ꯊꯝꯃ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯂꯩꯔꯤ ꯉꯥꯅꯨꯁꯦ ꯊꯥꯗꯣꯔꯛꯑꯅꯤ ꯊꯥꯗꯣꯔꯛꯄꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯤꯡꯁꯤꯗ ꯂꯣꯏ ꯆꯠꯆꯈ꯭ꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯆꯤꯟꯖꯥꯛ ꯌꯥꯝ ꯀꯟꯅ ꯁꯦꯝꯃꯤ ꯃꯆꯤꯟꯖꯥꯛ ꯁꯦꯝꯃꯤ नत्र नुटीगी अदुम से अदुम थाइनेबा ओ अदुगी हिदाकतुदा अदुम तौदोइनेबा नादनबनिदा 진작 로이 하빨로래 오직 타도락가도래 가누 Anungda marum yang udah marum ik kasih nomor si marum kya untuk kuliah atau sigi nganu je si je mo asom dari masa kayak dong sonong kongjala kadonya ba akan itu orang ini kamak bagi Tinian nih kok. Marum nih tuh guys.
ꯀꯥꯁꯦ ꯑꯃꯨꯛ ꯌꯣꯜꯂꯤꯔꯣ ꯂꯝꯂꯣꯡ ꯂꯣꯝꯗ ꯊꯥꯕ꯭ꯔꯥ